Lalduhoma Manipurgi isuda Mathou Nattana Mathou Saribasi Laibakthibani. November 19 Mizoramgi Chief Minister Lalduhoma Manipur manungi matter singda khuthingjinduna miyamda asauba pokhanba yaba amadi State Laingaki Thabak Thoram Singda Ayet Apan Pigadaba Wakai Kayamarum Hindustan Times ko unabada Fongdokhiba adu Khwaidagi Laibakthibani Mathou Nattabada Mathou Sabani haina Manipur Laingaki Maikaidagi Fongdorakli. Lalduhoma National News adugo unabada Chief Minister asi BJP amadi miyam amasung State asigi oinadi liability ni haina Fongdokhibani. Handaktasu Mizoramgi Chief Minister asina US ta wangangbada Bangladesh, Myanmar amasung India gi lamsing khopsilaga Christian nation ama sagatkadabani haiba wafam sing phongdokkiba adu leibak asigi Constitution gi wang madani hairi. Anti-defection law gi makada leibak asida khwaidagi ihan hanba MP oikibasu mahakni aduga madugi matung chahi 13 leiraga haukiba kumsing Englising ani kunda anti-defection law adumak thugaibagi charge ta MLA oibadagi disqualify taukiba misaksu India da mahakna ahanbani haina state lengaki cherol asida fongdorakli. Manipur da president rule thamjingadabani haiba wafam sing mahakna fongdokkibaga loinana center lengakna Indo Myanmar border fencing tawbagi wafam busu akanba mawongda mahakna yaningdaba fongdokhibani. Zo Kanglup ki miyoi sing amuk hanna punsinnabagi wafam mahakna fongdokhi Manipur da khutlai paiba militia kayamarum leire haiba utnaba wangang fongdokhibaga loinana khutlai paiba sing aduna makhoigi nongmai maton sing Delhi da onselakpa yai haina wakai ngangkhibani. Khutsu khutlai amadi drug karbar tawba sing border fencing na mapung fana ngakthokpa ngamloi haibana chingba wafam kaya Lalduhoma na fongdokhi. India Laingakna Myanmar ga tainariba sambal ningthina khadaba ngamkhai paringda border fencing taunaba hotnarakliba asida Mizoramgi Chief Minister asina hanjin ayet papiduna Myanmar dagi ain gi wangmada lonna changsilakpa immigrant sing athingba pidanaba khutsu khutlai amadi drug pusilakliba kaya asigi khudong chaba pinaba hotnabagi mathakta mahaki wangang adu Laibak asigi internal security amasung defense ta akaiba piba amani hairi. Myanmar dagi illegal immigration amasung drug ki problem kaya na maram oiraga hauzik Manipur da hingsa gi irang thokhalibani haibasi Lalduhoma na khangjingadabani haina state laingaki cherol asina fongdorakli. Myanmar dagi lon na changselakpa illegal immigrant singna Manipur da lon na khundasinba aina yadaba popi park sanna thajelakpa kaya asina maram oiraga madubu thingnaba Chief Minister N. Birenna War on Drugs campaign paikhatlakibani hairi. War on Drugs campaign chatarakpa asi anti-tribal oi haina lauroidabani. Mizoramgi Chief Minister na asengba achumba asibu khangna nathairaga semjin sajinba wafam sing puthoktuna thodok asigi achumba manghannaba amasung Manipurgi asengba puwaribu miyamna lanna uhannaba hotnarakpa asi achauba maral amani hairi. Lalduhoma na khangjingadabadi Manipur asi Mizoramga manadaba mawongda chahi lising kayagi puwari amasung inakullaba culture leijarakpa state amani haiba asini. Mizoram di chahi kharakaki mamangda Assamdagi khaidorakiba state amani haiba asisu Lalduhoma na khangjingadabani. Maning tamba ningthau panba leibak ama oiramba Manipur na lam crore mile lising nipan ga chatrukun amasung apunba mising lakh manga henbaga loinana formal oina haukiba kumsing ing lising ama chamapan nifumapan gi October da Union of India da merge tawkibani haiba asisu khangjingadabani hairi. Manipur lengak na awang nongpok India gi saktam kaidawnungda machet tana thugainaba hotnarakpagi thawong singda ayaba piroi miraibak macha singna insilaga Manipur amadi awang nongpok ki lamsing machet kaya thokna khaidoknaba secessionist interest ta wanganglakpa yaroi. Mizoramgi Chief Minister na India gi awang nongpok ki lamdam sing machet tahanaba hotnariba asi mari leinaba khudingmakna khangjinba fai hairi. Kanagumba lanai miyoi natraga organization amatana asigumba machet makai tagadaba thawong natraga wangang sing sizinaraklabadi logi akanba khut ama sangna tingthorakani haiba asisu khangjingadabani haina Manipur lengakna khangalakli. Ningthina sambal khadraba Myanmar ga tainariba border da drug amadi khutsu khutlai kaya lonna karbar chathariba asigi matangda mahakna haikibada ain kaina karbar chathariba sing asi fana cheksinna border fencing tawrabasu mapung fana athingba piba ngamloi haiba asini.